Militant singna Assam Rifles personnel taraga humdoi fazin kre haibagi pau aranbani. Manipur da tangdu laita daba phiba mayok naringaida Assam Rifles ki personnel taraga humdoi militant singna fazin kre haiba pau ama social media da sandorakle. Manipur Post haina mingthonba social media gi platform X ki account amada ngasi ayuk pung 12 rom tabada Indian Army gi manungchanba Assam Rifles ki personnel tara humdoi militant singna litanda gi fazin kre haina thagalaki. Personnel singadu lenga ki damak thabak tawani haina maral sibaga loinana misam singi yummai thaba amadi khongjang changsin bada nongmai kapa singni haina su phongdorakli. Makha tana pau share tawaki gani haina su phongdorakibani. India Today gi fact check na viral oirakiba post adu thigatluba matamda Artificial Intelligence AI sizinaduna semba oiramki. Loinana Assam Rifles ki personnel sing militant singna phakre haibagi report amata laite haidi. Militant singna Assam Rifles ki personnel khara phajin kre haiba pawadu thina bahotnabada marik chumba likul amata phangba ngamkhide. Karigumba adugumba thaudok adu thoklam labadi national amasung local media da pak sana phunglakadabani haina su phongdorakli. Manipur police na X ta phongdorakibada Assam Rifles ki personnel phakibagi thaudok amata laite. Sandorakli ba pawadu Indian Army gi pungning hanthan ba yaba aranba pawni hairi. X ta thagala kiba picture adu atopa news report amata da yarokpa thengna de. Economic Times na kumsing lisingani kulhumdogi December kungamari da phongkiba pawda haiphet manaba photo yawba thengna ki hairi. Maram damda lanjelaga lairiba sing MLA singa unahangadouri. Manipur lengakna hayeng IDP amamamgi account ta lupa lisingani ga samriga kun kapsin gadouri. Manipur da popular government ama link kraba matungda ahanba oina maram da lanjena duna lairiba IDP singa MLA singa unahanbagi thaurang ama hayeng pangthokna basili official oiba pau amana hai chief minister Yumnam Khemchana langol da hojik IDP singna lairiba mafam adu da pangthokpa thauram da saruk yagani mapung oina assembly constituency singda sangjafam loduna internally displaced person singa duga kendra dugi MLA ga unahanana ba lengakna akhanaba thauram ama silli thauram masi mari leinaba district authority gi makhada senbani opposition amasung ruling haiba leitana district level gi officer singa pullaga IDP singna hojik thengnariba khudong chadaba singa du karino makhoi gi oiba khudaki oiba award apana singba kari leibage habadu kupna yengsilaba matungda government na report lankhat hangadauri pawasina makha tana high state sida internally displaced person lising yankhai ga mapan rom lairi singa masung tamda lairiba IDP kuding maki oina tangai fadaba potchai sing leijanaba hayengi thoramase gi manungda IDP amamam lupa lising ani ga chamri ga kungi changda masa gi account da district authority na kafan Gadauri, Hari Senfam asi IDP singaduna, Mon Panga sing Balaijanaba, Amasung, Ataitangai Padaba Polam sing Labada, Matang Pangbo oina Pibani Hari, Masiki Damakta DCK staff sing Amasung MLA singna, Hayeng Tauram Pang Tokadoriba Mapam sing the Satuna Yengsin Bahona Kre, Sekmai Assembly Constituency oina di IDP lising amagi matakta awaba Fibam the lady. Makoi Hayengi Tauram da Saruk Yahan Bagalunana, Senfam Singadu Sukudaki oina, Makoi account da Kapanana Taurang Tauri. Opposition gi MLA singsu asigumba thauranga sida saruk yanaba mari leinaba DC singda invite tawba laikre maramasina anoba government asina mamang thakta singi mapam singda satuna cabinet mifam pham kibadu makha samthaba oina ngasi no manini asigi manungda senapati district ta cabinet famgadauri cabinet minister singama sung official sing Imphal dagi national highway 2 da satkadauri Wabagai higher secondary school da thokiba thodokta chenaba mahairoi sing terak pigadawani desam Ngarang dagi haukiba Council of Higher Secondary Education Manipur na lauba HSE examination singani kungataru ki exam center oiriba Wabagai Higher Secondary School da Ngarang thokiba mahiroi kharana mahiroi punamaki pakhumse segaiba amadi examination ga mari leinaba polam sing mang ta anbagi thaudoga dubu desamna akanba moongda kandem tawi haina ngasi kasampata laiba desamgi office ta pangthokiba paugi mifam amada lup asigi secretary general thaudam semjaina phongdorakli mahangna makha tana hai thaudoga sigi matangda asengba achumba thidokduna mara laiba singbu chairak pibinabagi damak Manipur lengaki education department na athuba matamda inquiry committee ama semduna tikat kadabani ngasidagi chahi kungamanga ki mamangda mahiroina class 10 amasung 12 ki examination thabada paktaknana mass copy toramba amadi mama mapa sagai natai hupna
Hiyang kumhaibu exam center da taunaramba ba phatraba satnabi adu chahi kunmanga asida mami samkhraba tungda ngasigi saukhalaba IT gi chahi cha asida anau basaklon lawduna phatraba hainabi asi mahairoi singna masida sathaduna lakli masigi saruk ama oina mahairoi singdagi note pharba oja sing lambida thatuna phuba board amadi council gi gari sing thugaibana chingba thogdok sing kaya mamangda thokre Wabagai Higher Secondary asidasu exam da sexually note 5 amasung exam matam loiraba matungda matam haptuna exam thalo haiba yadabagi damak mahairoi kharana irang sagatuna center asida exam thakiba mahairoi chani ga kunga mari gi paukhumsi sing sagaiduna mangta ankibagi thogdok thokli thawong asi tawfam thokpa thabak amagum ngasi haugalakliba mahairoi singna khalakliba asi karigino tanja asida aranba tawba sing asi asumba thidoktuna chairak pihaudragana kunai asi gi tunglam chatkam dorakani desamna mari leinaba singda haijaningbadi asigumba lichat chaliba singbu chairak pigadabani masina satnabi onthokutuna Manipur gi exam center singda sandora oi hainingai leite maram maduna tangai fadana Manipur lengakna athuba matamda lokhatkadabani loinana ngarang rup asigi thaumi singda tongan ba exam center singda chatkiba yengsin khongchat aduda examination center kharada mahairoi singna sem saduna purakpa micro note khara thengnarakpa natana thoidokpa pamdaba ka henba unfair means tawrambagi mami takhide adubu laibak thibadi kaksingi exam center kharada sakhangdaba kharana changlaga ngarang thokiba subject ki paukhumse mahairoi singda yenthokpagi pau takhi masimakna chumba oirabadi khwaidagi laibak thiba amani asigumba thawong asisu tungda amuk hana tawbidana ba lup asigi maikaidagi lamdam asida leminariba mipum khudingmaki mafamda haijari haina mahakna phongdorakli Purup anigi IDP sing masa-masagi mayumda hanjinanaba thabak paikhatli wai khemsan moirangdagi wangugi lambi numit 15 gi manungda semlagani loinana sugununa patta sariba thong asi hekloibaga IDP sing masa-masagi mayumda hanjinanaba hotnari amadi torbungdagi lanjenaduna leiriba IDP sing su athuba matamda masa-masagi mayumda hanjin halagani haina Chief Minister Yumnam Khemsana phongdokre Wafam asi ngasi kumbi AC gi MLA Senfam Premchandra amasung AC gi praja miyamna MLA gi sangai da Chief Minister Yumnam Khemsanbu taramna okpagi thoramda phongdokhi thoram aduga mari leinana Khemsana makha tana phongdokhibada lamdam asida hana gumtang du leitaba phibamda hanjil hanbada pisnatana solution amata leiroi Thokriba irang asina maram oiraga community ani gi marakta thajanada baduna maram oiraga amana amagi manakta sangmangamnada bani Manipur da tangdu laitaba puraktana chawkhat palamdam ama oiba ngamloi community ani gi miyosing masa gi mayumda hanjanjage haibada thingliba singasi kana no haiba adu aikoi puna khangdok minasi haiki Amaromda MLA Senfam Premchandra na phongdokhibada rajniti gi khenaba yenglaga amana amabu hunabagi mahuta punna phaminaduna chiknatanaduna awat apa yenglaga iramdamasigi chawkhatnaba thabak paikhatminanaba hotnaminasi haiki thoramadada Chief Minister Yumnam Khemsan thanga AC gi MLA Tongbram Robindro Kumbi AC gi MLA Senfam Premchandra Bisnupur District ki Deputy Commissioner Puja Elangbamna athoiba mithung sing oina saruk yakhi Loinana anauba lengaga sigi lusingliba Chief Minister Yumnam Khemsan AC sigi miyamna lai pareng huktuna amadi nat ki lengyan yandana mahakpu taramna okhi Litan area da santi hanjilaklabasu lanjenakhiba sing amata halakpa ngamdri Tha sigi taretagi hauna Ukhrul District ki Litan Police Station gi manung chanba Saraikhomda kuki amasung tangkul purup ani gi marakta unkhanarappadagi khatna sainaba yauna yum humdra gi mathakta mai thakiba thogdoka mari leinana ahenba security forcing deploy tawkibadagi mafam aduda hingsagi thogdoksing thokidaba numit mari ni rom sure adubu thogdog aduna maram oiraga saraikhong amasung masigi manak nakpa khulsingdagi lanjenakhiba kuki tangkul purup ki miyoising hojik fawa khulda hanjilakpa ngamdri Pawasina makha tana haribana khunja sing lanjenakibana maram oiraga khulsing adu pungtak takli security force natana civilian amata leite maruina mafam aduda deploy tawriba central forcing miyamna thajaba leitri litan saraikhong amasung masiga naknaba jaga sing security na mapung phana control tawrabasu makha tana pamdaba thodok sing thoktana ba area domination amasung operation gi thabakti leptana sathari security force na satharakhiba area domination gi manungchana haukiba February 10 ga thoida Litan Police Station gi manung chanba Mongko chekpu da khulai paiba kangbu singna saramba bunker mari amasu thugaiduna manghankhre harba bunker asi khulai paiba group sing aduna makhoiga khut thoknabada position lobada hena nungaina bani combined force ki maikaidagi makha tana pamdaba thodok sing thoktana ba area domination exercise tathakhigani hairi census tawgani tawroi haiba miyam da khangalu JFD
February gi aroiba chayol fawbagi manungda MLA minister singna census tawgani natraga tawroi haibagi wafam miyam da khangangadabani mitop khandoktana census pangthokpa tarbadi miyam ga loinana achauba ihau ama haunaba sem saragani haina Just and Fair Delimitation JFD na fongdorakli wafam asi India lengakna chatliba chahi asigi April thadagi census tawnaba thabak paikhalakliba asi paramsumna pangthoknabagi matangda Campaign for Just and Fair Delimitation na mafam kya da paring naina satharakliba khana neinabagi mifamgi saruk ama oina Imphal East District ki Nongpok Hairo Community Hall amadi Wangkhai Kaithel Asangbi da pangthokiba mifamga mari lenana JFD gi convener Jitendra Ningobana fongdokibani mahakna makha taaduna hai ngasi maknamda masida thokliba lana sisu mitop miyan cha singna thoanbani asigumba thogdo kaya sidagi kananaba amata ngairaba pambaidi lamda masidagi mitop sing hana khandoktuna thambal oraba matung census pangthokpa sina afaba oigani mapandagi naronda sanglakiba mitop sing mikok thibada yaroklabadi makhoina separate administration talakpada karisu haiba ngamloi masi taraktana ba NRC hana tokthokpa aduga mikok thibiyo loinana census tawbagi matamasi lamtamasi gi oiriba phiba madugi matung ina yeithok yeksin tawba yai masigi khudam oina Nagaland Jammu and Kashmir Assam Arunachal Pradesh na singba mamangda census yeithokna matam khara leiraga census tawki loinana lan thengnariba national calamity thoklaba disaster pandemic na singba thoraklabadi census yeithokpa yabagi oithokpa lei License yaudana sungba hidak sing advertisement taramlabadi jail da thamba yauna lupa lising yankai fawba fine thian bayai Dr. Hemanta Kanagumba mioi singna media amadi social media platform singda miyamda lana thaza handuna manufacturing license yaudana sungba hidak advertise tawbana traga state drug license authority gi ayaba yaudana Ayush products in Yolam Labadi, Logi Matung in a Cherak Pangani Haina, Directorate of Ayush Government of Manipur gi Assistant Drug Controller Dr. N. Hemantana Kangalakli, Social Media Platform Singda Amadi Pau Seda Manufacturing License Yaudana, Sungba Hidak Sing Yole Haibagi Pau Fangbadagi, Wafamasi Fongdo Kivani, Directorate of Ayush ki Director Dr. Akuizam Lokendrogi, Chamberda, Drug and Magic Remedies Act Lisingam Chama Panyankai Gamarigi Makada, Misleading Advertisement Tawiyade Amasung Drug Regulatory Mechanism for Ayush Drugs, the Drug and Cosmetic Act 1940 of Ayush Drug Haiba, Thim Aniesida, Miam the Waka Loxing Uhenana Bapangto Papaugi Mipamaduda, Dr. Hemantana Makatana Hai, Ayush ki Hidak Ama, Herbal Drug, Aki Amogi Cosmetic Amadi, I drop the Singbasing, Paina Traga, Hidak Adu Sabada, Haksang the Kanaba P. Haina, Miam the Lana Taza Handuna. Competent authority dagi license yaudana sungba hidak sing social media platform sing da amadi pauche sing advertisement taramlabadi chahi ama jail da laiba yauna lupa lising yankai fawba fine thian ba yai haiki India da su sahi tara taruk Sudriba sing social media sizinaba thingadauri Malem gi oina angang sing social media sizinaba thingnaba thorang lokhat khraba matungda India gi oina su sab manaba khongthang asi lokhat kadauri Ihan hanba Australia da masagi chahi taraga taruk Sudriba angang sing social media sizinaba thingki matung tarakpada France na chahi tara manga gi makhada laiba angang pumnabak social media sizinaba thingnabagi bill ama phukhatki hiramasi gi matangda Union Information Technology Minister Aswini Vaisnavna social media ki makhada akhanaba thorang ama lokhatpa yabagi ingit pikhi IT Ministry ki official singna phungdokhiba wafam paladuna report amana hai Information Technology Intermedia Guideline and Digital Media Ethics Code Rules Lisingani kunmathoi semdoklaga lengakna chahi taraga taruk Sudriba angang sing social media sizinaba thingnaba thorang lokhalakpa yai Hojik Australia da satnariba thorang aduga manaba moongda angang singbu kanaba hiram khaktada internet sizinahannaba thorang lokhalakpa yai hiram asigi matangda Information Technology Minister Aswini Vaisnavna paugi mifam amada haiki chahi matangi matung ina athingba thamgadoriba asiga mari leinana tongan social media platform singa khana leinaba haure Digital Personal Data Protection Act ki saruk ama oiba maramna sahi matangi matung ina social media sizinaba thingbagi thorang asi tangai fadana lokhatpam thoi haina minister na fongdoki economic survey gi report amada social media sizinaba thingnabagi thorang asina konsinduna mioi singi oinasu akaknaba kanglon ama semba mathau tai hairi hojik India da social media sizinaba thingnabagi akaknaba law amata chatnaba leitri adum oinamak Digital Personal Data Protection Act ki matung ina social media platform kudingmakna masagi chahi taraga nipan Sudriba mioi singi personal data process tawdringaida mapa mamagi ayaba hana lawgadabani
पनबा याबदि हौकिबा दिसेंबर 10 दा ऑस्ट्रेलियाना मालेमदा अहानबा ओइना मसागी चाही 13 सूद्रिबा आंगांसिंग सोशल मीडिया सिजनबा थिंगनबगी लो अमा चटनाहनखिबनी अथिंगबा थमख्रबा प्लेटफॉर्म सिंगी मनुंगदा टिकटॉक इंस्टाग्राम फेसबुक एक्स स्नैपचैट रेडिट यूट्यूब ट्वीट थ्रेड न चिंगबनी व्हाट्सएप मैसेंजर किट डिस्कॉर्ड अमसुंग रोब्लॉग न चिंगबा प्लेटफॉर्म सिंगी अथिंगबा सिना कोनसिंदे हाइरी